ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕꯅꯤ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯉꯥꯛꯇꯅꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯅꯤꯡꯊꯤ ꯈꯨꯜ ꯀꯧꯕ ꯂꯝ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯄꯨꯔꯩꯍꯟꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯄꯥꯜꯂꯝꯃꯤ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯁꯂꯥꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯗꯨꯃꯛ ꯅꯣꯡꯒꯥꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯂꯥꯏꯅ ꯃꯈꯣꯏꯒꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏ ꯄꯥꯈꯪ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ ꯃꯍꯥꯛꯀꯤ ꯆꯔꯥ ꯅꯣꯡꯈꯠꯅꯖꯅꯕ ꯁꯤꯟꯐꯝ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯄꯥꯡꯊꯣꯛꯂꯝꯕ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯆꯧꯕ ꯄꯥꯠ ꯑꯗꯨꯗ ꯂꯨ ꯂꯥꯡ ꯀꯌꯥ ꯊꯨꯝꯗꯨꯅ ꯉꯥ ꯐꯥꯔꯒ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕ ꯑꯗꯨꯗ ꯌꯣꯜꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯈꯔ ꯈꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯁꯂꯥꯏꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯀꯌꯥꯁꯤꯡꯅꯁꯨ ꯁꯂꯥꯏꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯂꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯊꯣꯏꯅꯁꯨ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯗꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯂꯥꯏꯒ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯅꯁꯨ ꯁꯂꯥꯏꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧ ꯑꯗꯨꯗ ꯀꯂꯛꯄ ꯀꯌా ꯑꯃꯁꯨ ꯐꯥꯎꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯨꯊꯦꯛ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯔꯤꯕ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯑꯗꯨꯒꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗꯅꯤ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯌꯨ ꯊꯛꯇꯨꯅ ꯑꯃꯗꯤ ꯁꯥ ꯉꯥ ꯆꯥꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯈꯦꯂꯦꯟꯅ ꯃꯔꯣꯜ ꯃꯔꯤ ꯐꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎꯁꯥ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯁꯂꯥꯏꯁꯦ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯑꯩꯈꯣꯏꯅ ꯈꯨꯜꯒꯤ ꯂꯩꯁꯥꯁꯤꯡ ꯀꯌꯥꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯔꯕꯁꯨ ꯍꯦꯛꯇ ꯌꯥꯔꯛꯇꯦ ꯁꯂꯥꯏ ꯍꯣꯏꯗꯧꯅ ꯊꯕꯛ ꯐꯧꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯆꯥꯎꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯅꯤ ꯏꯇꯥꯎ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯁꯛꯇ ꯆꯨꯗ ꯀꯔꯤ ꯋꯥꯠꯀꯦ ꯏꯔꯜ ꯏꯊꯨꯝ ꯍꯥꯏꯔꯦ ꯆꯤꯡꯒꯨꯝ ꯄꯩꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄꯟꯊꯧꯁꯤꯡꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯃꯝꯁꯨ ꯑꯣꯏꯅꯔꯤꯕꯅꯤꯗ ꯃꯔꯛ ꯊꯠꯇꯨꯅ ꯆꯤꯡꯁꯥꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥꯎ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯂꯝꯖꯥ ꯁꯔꯥꯗꯣ ꯃꯗꯨ ꯑꯩꯈꯣꯏꯗ ꯈꯨꯔꯧ ꯌꯥꯝꯅ ꯊꯥꯡꯂꯛꯀꯗꯧꯕ ꯃꯥꯜꯂꯛꯂꯦ ꯑꯩꯈꯣꯏꯅ ꯏꯇꯥꯎ ꯏꯇꯥꯎꯅꯅꯦ ꯀꯧꯕꯤꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯥꯎ ꯊꯦꯛꯂꯛꯀꯗꯧꯔꯦ ꯑꯗꯨꯅ ꯉꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯒꯠꯂꯛꯀꯗꯕ ꯃꯉꯛꯇꯣ ꯂꯨꯔꯦꯜ ꯀꯦꯜꯍꯟꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯇꯥꯎꯁꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯉꯛꯆꯥꯅꯅ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯦꯂꯦꯟ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯇꯥꯎꯒꯤ ꯋꯥꯐꯝꯁꯦ ꯆꯨꯝꯕꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯊꯕꯛ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯆꯦꯡꯕ ꯇꯟꯖꯥ ꯑꯃꯗꯤ ꯌꯦꯡꯈꯤꯁꯤ ꯃꯗꯨꯅ ꯐꯒꯅꯤ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯐꯝꯗ ꯄꯨꯟꯅ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯂꯝꯃꯤ ꯄꯥꯠ ꯑꯗꯨꯒꯤ ꯑꯆꯤꯛꯄ ꯃꯤ ꯄꯣꯡ ꯀꯅꯥꯅꯁꯨ ꯆꯪꯅꯗ꯭ꯔꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯁꯂꯥꯏꯅ ꯑꯁꯨꯝ हि ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ हि ꯍꯣꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯂꯥꯞꯇꯛꯅ ꯐꯨꯝꯗꯤ ꯃꯊꯛ ꯑꯃꯗ ꯂꯩꯁꯥꯕꯤ ꯑꯃꯈꯛꯅ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯅ ꯃꯥꯂꯪꯒꯤ ꯏꯄꯣꯝꯂꯛꯇ ꯑꯃꯨꯛ ꯁꯥꯍꯨꯝ ꯐꯪꯂꯛꯄ ꯃꯇꯝꯗ ꯍꯔꯥꯎꯅ ꯃꯊꯣꯏ ꯀꯥꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ ꯌꯦꯡꯕꯗ ꯄꯥꯈꯪ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ
sumhatningai masakni adukki matik ningthijakre adubu mamaidu sunglei leithoraktana salai tananaba asumna lauduna hairaklammi ibung mafam aswaida lemlei nga yamna phariye nachangi inda laglakpa lemlei nga kharase sana keithelda amukta yombirao asumna khoithumnaraba khonjel aduna salai tananaba kaurakpa adudadi salai su hoi haina khumladuna asum hi honjilakpa matamda khanghaudana akanba malang ipom ama laktuna salai bu mafam adudagi humdokhirami is kari matau kobage asuk tamthiraba malang sahum asidi ai haki hi asisu maikai salai khangda asum pukredana sidi ai kari matau na toribase asi haiduna salaina thauna phana hi adubu holammi salai taibang mangphauna raklami mamai mamit humangna punglup luplammi is ai hakti manglakna ruredana kari manglano hogjikidudi hogjikta ai hakpu kauramliba nuja mahakpuna kana oirigaba matam sidi thengkhidore nongbu ngalakledana hogatlage asumna salai mahaki hanagumna hi honduna langkaiba chatkhirami adumna salaine hi honduna chatkibadu uraga matau ahum aduna lona watana duna laptakna makhoisu hi honduna salai matungda inaraklami salaina asum hi holakpa matamda mahakna mamangda ukhiba mafam aduga chap manaba mafam amada yoksilaklammi mafam adu kanagumba miwai amatana changnaba yaba mafam natte mamangi matam amada mafam aduda miwai kayama thawai mangba yaunakhrabani ngasi phawba mafam asigi akuppa marol kanagumba amatanasu khangnadri mafam asigi aronba salaisu hi hona mapukningda asumna khali mafam asibu ai hakki manglanda ukhiba mafam aduga chap mana khreda aduga mafam asidi ai hakki punsida amukta phawa changlaktri karino isa pumba khanghoudana tu chungakliba asina aduga karino khangdaba ihul ama phawrakliba sina mafam asidi kariguma kharadi lairamba yaise kharaga hena changsilage asumna salaina tung hanna sungheng geng thorakta asum hi du honjili mahaki matung lomda laptakna mahaki matau ahum adusu hi amada punna honduna inaraklami makhoi ahum adusu mafam aduda yoksilakpa matamda masada ihai hainadaba karigumba ihul amamam phawnarami khelena hairaki itausa aikhoina lakliba mafam masidi mamang thakki matamda ahal laman singna hainaramba mafamdu malida aikhoi yumlomda halobana phagadawa male yumda hannaba tawrasi ita adumna khelena kirap tawba matau aduda hairakpada matau makhoi anidusu ahanbadadi kaya thoina khanjiludabani adubo mamang matam amagi wari ningsinglaktuna makhoi anidusu asum kiba helaklami asum mafamdugi akoibada yengluba matamdasu lairiba maong matau kayasing adunasu maheli nongalamdaigi nongan phung tawrakpa matam asigi ing lauba malang sahumna liri silakpa patugi phumdi kayasingnasu makoi machi tufak tufai leibagum pukning huba matau oihalabasu madugi marumda akiba phangalaba manba matau kayasing aduda makhoi matau ahumdu makha tana salai matung inararoisi awaba khudong thiba nanglabasu mathanta kananasu khangda thawai mangja khrasanu hainaduna makhoi ahum madu mafam adudagi yamna khulai thuna hidu honduna mayum maikai amuk pangkhirami adubu salaidi asum makha tana hidu honjilakpana patugi achauba irai ifutkum tauba mafam amada yoksilaklammi angakpagi matau haibaduni mafam adudagi
machi amatta lengba ngamda hi adu iraina phajinduna thamlammi. Kari matau kaubage hi asidi asuk kanna holabasu machi sukleng lengdribasina karigino. Karino irai asisu asum kangkhalakle. Asumna salaine hi adu irai adudagi nanthoknanaba kanna hotnarammi. Adubu karisu ngamlamde. Pangal thongna phudoktuna asum kanna hotnarabasu pambai leiramde. Madudagi khanghaudana hi adu irai aduna kanba hemankhibana akanba sahunga loinana imai wangkhalaktuna uru laisilaklammi. Matau aduda salai angakpa akiba kaya ama phauraklammi. Madudagi mahak waman khibana hinung aduda wanthakirami. Asumna hi adu iraina laksinduna uru ungduna mafam khangdaba amada pukhirami. Salai machinda ising yamna thaksin khibana maram oiraga mahak wanthakiduna laimaida tadun leirami. Aduga manak aduda masak matau yamna phajakhrabi laisabi amana masa nomduna hogdoknaba kanna hotnarami. Mamai thangda salaina thakchin khiba ising phanayam adu machindagi kamthoraktuna yamna wana mamit pangthoraklammi. Mahaki mitmangda masak khangdabi masak matau yamna phajakhrabi laisabi amana salaibu laikatnaramba ubada mahak yamna ngakna amadi yamna pakhatna phuk haugalaklammi. Kanano nahak kanano aduga aihangna leiribasina mafam kadaida asi haiduna salaina pakhatna asum koina yenglakpa matamda mafam adudi mahaki punsida amukta thengna khidriba mafam khangdaba amada mahak leirammi. Aduga mahaki hi adudi mafam aduda leiramdre. Mafam asi yengba matamda aduki matik phajai sana machu kayagi arangba posak kayanasu ta duna leiri. Aduga mahangna leiramliba mafam asidi ithat amagumna su tawi. Salaina angakpa phanglaba mafam aduda asum koina yengbada mahak angakpatana pik thalammi. Pumnamak asi mikup amada mahak kamdongna mafam asida leiramlibano haiba matamda mahak wakhal karisu thoklamde. Angakpatana thalaba matau kayasing aduda mahak masak matau yamna phajakhrabi laisabi aduna salaidi yengduna atappa momon minokka loinana asumna hairaklammi. Sakhangdaba lamlanba nahakna leiriba mafam asigi mamingdi leiwari haine kawido. Ado nahakpu kanano aikhoigi lamgi misumande nahakpu kadaidagi lakpano. Nupi aduna hairakliba wafamsing adu tabada salai amukka hena ngaktuna machinda asumna solaklammi. Kari haiba leiwari haiba karino aihakpu mangla taibangla. Ado nahakki mingdi kari kaubage. Nupi aduna momon noktuna makha taraklammi. Aihakki imingdi nongmai lokchik haina kawido. Nupi adugi mamingdu tabada salaidi yamna ngaklammi. Amukta takhidriba ming amasu oirammi. Nupi aduna makha tana hanglaklammi. Ado sakhangdaba nahakki mingdi kari kaubage. Aduga mafam kadaidagi matau kamdongna mafam asida lakhibano. Asi haiduna nongmai lokchikna hanglakpa matamda salai wakhal pumba mangkhirami. Ngaihak aduda mahaki maming amadi mahaki laifamna chingba aduga matau kamdongna mafam asida lakhibano haiba amatta khanglamde. Aihakki iming kari haibano. Aduga aihakki laifam kari laifamdona aduga mafam asida matau kamdongna. He ningthijarabi aihak karigumba amatta ningsingba thoktre. Kok asina salai wakhal thoktana adumak wanthakirami. Somdana ningthi khuldani matau ahum adu yamna khulai thuna hi holaktuna salai lautang sang aduda yausilaklammi. Aduga makhoi ahumna lona wa tanarami.
ꯆꯤꯡꯁꯥꯡꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯇꯥꯎꯁꯥ, ꯑꯩꯈꯣꯏꯗ ꯈꯨꯔꯧ ꯊꯥꯡꯂꯛꯀꯗꯕ ꯃꯍꯥꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯍꯥꯛꯀꯤꯅꯦ ꯁꯪ ꯑꯁꯦ ꯇꯥꯡꯒꯣꯏ ꯇꯥꯅ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯩ ꯊꯥꯗꯣꯛꯂꯝꯂꯁꯤ꯫ ꯆꯤꯡꯁꯥꯡꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯦꯂꯦꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯄꯨꯝꯕ ꯊꯨꯒꯥꯏꯔꯗꯨꯅ ꯇꯥꯡꯒꯣꯏ ꯇꯥꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯄꯥꯠꯇ ꯀꯨꯝꯅꯔꯛꯄ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯃꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯅꯛꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡꯅ ꯁꯂꯥꯏꯒꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨ ꯃꯩꯅ ꯆꯥꯛꯂꯦ ꯈꯪꯅꯔꯛꯇꯨꯅ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯨ ꯃꯨꯠꯊꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯔꯛꯄ ꯑꯗꯨꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯄꯣꯠꯆꯩ ꯑꯃꯠꯇ ꯐꯥꯎꯕ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯛꯂꯕ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯎꯠ ꯑꯣꯏꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕꯒꯤ ꯑꯔꯦꯝꯕ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟ ꯄꯨꯝꯕꯁꯤꯡꯅ ꯁꯂꯥꯏꯗꯨ ꯃꯩꯅ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯦ ꯈꯟꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯅꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯊꯋꯥꯏ ꯋꯥꯁꯤꯟꯅꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯁꯤꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯄꯨꯔꯩꯍꯟꯕꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯁꯥꯃꯛꯁꯨ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯈꯣꯡꯗꯣꯏꯔꯛꯇꯨꯅ ꯑꯋꯥꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯦꯂꯦꯟ, ꯆꯤꯡꯁꯥꯡ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯐꯝꯕꯥꯜ ꯑꯃꯗ ꯃꯀꯣꯛꯇ ꯁꯅꯥꯒꯤ ꯃꯆꯨꯅ ꯂꯨꯍꯨꯞ ꯎꯞꯄ ꯁꯅꯥꯒꯤ ꯐꯤꯖꯦꯠꯇꯅ ꯂꯩꯇꯦꯡꯂꯕ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯉꯥꯟꯊꯣꯏꯗꯨꯅ ꯐꯝꯕꯥꯜ ꯇꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯛ ꯌꯦꯠ ꯑꯣꯏ ꯑꯅꯤꯃꯛꯇꯁꯨ ꯍꯨꯃꯥꯏ ꯊꯧꯒꯜ ꯇꯧꯔꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯅ ꯃꯅꯥꯏ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯦꯂꯥꯏ ꯌꯥꯡꯃ, ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯎ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯀꯨꯝꯍꯩ ꯃꯄꯨꯡ ꯐꯥꯔꯒꯅꯤꯗꯣ꯫ ꯏꯃꯣꯝ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯄꯨ ꯏꯅꯥꯛꯇ ꯆꯪꯍꯜꯂꯛꯎꯗꯣ꯫ ꯇꯦꯂꯥꯏ ꯌꯥꯡꯃ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯉꯥꯛꯄꯤꯒꯅꯤꯗꯣ꯫ ꯃꯖꯥ ꯏꯕꯦꯝꯃ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛ, ꯃꯍꯥꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯇꯦꯗꯣ, ꯂꯩꯋꯥꯔꯤꯔꯣꯝꯗ ꯃꯆꯠꯈꯤꯗꯣ꯫ ꯇꯦꯂꯥꯏ ꯌꯥꯡꯃꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯥꯏꯅꯤꯡꯊꯧ ꯎꯌꯥꯝꯂꯩꯆꯥ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯃꯃꯣꯝ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯄꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯍꯥꯛ ꯄꯨꯝꯅꯃꯛ ꯎꯔꯦ ꯈꯪꯂꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨꯒ ꯏꯃꯣꯝ ꯃꯍꯥꯛꯀ ꯏꯅꯥꯛ ꯑꯁꯤꯗ ꯆꯪꯂꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯕꯒ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯅ ꯁꯂꯥꯏꯕꯨ ꯄꯝꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯁꯂꯥꯏꯕꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯐꯝꯕꯥꯜ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯗꯨꯅ ꯍꯤꯞꯊꯍꯜꯂꯝꯃꯤ꯫ ꯃꯃꯣꯝ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯃꯣꯝ, ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯌꯥꯔꯒꯦ꯫ ꯃꯁꯤꯅ ꯏꯆꯥꯒꯤ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝ ꯑꯃꯗꯤ ꯅꯍꯥꯛ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎꯗꯣ꯫ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧ ꯎꯌꯥꯝꯂꯩꯆꯥꯕꯨ ꯌꯦꯡꯗꯨꯅ ꯃꯃꯣꯝ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯃꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ, ꯅꯃꯣꯝ ꯑꯩꯍꯥꯛ ꯂꯣꯏꯅ ꯈꯪꯖꯩꯗꯣ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕ ꯄꯨꯝꯕ ꯅꯃꯣꯝꯅ ꯀꯔꯤꯁꯨ ꯍꯤꯛꯇꯣꯛꯆꯔꯣꯏꯗꯣ꯫ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯐꯔꯦ ꯐꯔꯦ ꯏꯃꯣꯝ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯈꯣꯌꯨꯝ ꯂꯥꯏ ꯑꯩꯈꯣꯏꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯇꯨꯡꯂꯝꯆꯠꯇ ꯑꯀꯥꯏꯕ ꯀꯌా ꯂꯥꯛꯀꯗꯕ ꯂꯩꯕꯅꯤꯅ ꯃꯁꯤ ꯈꯪꯅ ꯃꯆꯠꯇꯕꯁꯨ ꯃꯌꯥꯗꯦꯗꯣ꯫ ꯄꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯃꯆꯠꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯈꯣꯌꯨꯝ ꯂꯥꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯁꯥꯎ ꯄꯔꯩ ꯆꯟ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯀꯥꯏ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈꯣꯡꯆꯠꯁꯨ ꯀꯥꯏꯈꯤꯕ ꯌꯥꯏꯗꯣ꯫ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕ ꯄꯨꯝꯕ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ, ꯅꯃꯣꯝꯗ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯕ
नमोम करीसु काउजरोय अदुबु नमोमगी वाफम अमतंगदी इपा लाइनिंग थौगी मफमदा हंगतचगेदो लाइनिंग थौ उयाम लैचा मोमोन मिनोक लोइनना मखा ताना हायरकलमी इमोम हायु इपादा हेक्ता हायु मचा ओइबसिंगी वाफमबु पलेम पंथौ अनिदा महाय जदना कनादा हायरुगनी हेक्ता हायुदो मपा लाइनिंग थौ महाकना मयारबदा ममोम नोंमाय लोकचिकना मखा ताना ममांग थक्की मतमदा थोखिबा वारी अमबु मरिक चुमना लिरकलमी निंगथी खुलदनी तोमाल अमदी हेनबी मखोय अनिना नौना युम्बालबदा माइथोंग मका लामना नुंगाइना निंगथी खुलगी पाटपांदा लौतांग संग अमा सादुना मतै मनाव मखोय अनिखक लैरकलमी तसेंगनमक्की तोमालगी अपोकपा पलेम पंथौ अनिदी महांगना चही 10 मुक सुरकपा मतम अदुदा मखोयगी खुलदा अकनबा तमथीरबा लैना अमा संदोरक्तुना मियोय कयामा नोंगा खिरमी मयामसिंग अदुगी मरक्ता तोमालगी अपोकपा अमदी अपोकपी मखोय अनिसु नादुना अदुमक नोंगा खिरमी अदुबु लाइबक फबदी तोमाल अमदी महाकी पिकलिबी चही 5 सुरीबी मचनुपी अदुगा मखोय अनिदी करिसु थोइदोकपा तौरमदे असुमना तोमाल महाकी ममा मपा अनिना मखोयबु थादोक्तुना ngana nongga khrabada tomalna mahaki piklibi chahi 5 suribi machanupi adubu wana yoglak lammi adubu mahaki machanupi aduna chahi 10 muk surakpa matam adwaida makhoigi khulda atopa lamgi ningthongna landarakpa matamda khunja kayama thawai manglammi madugi marakta tomalgi machanupi adusu thawai mangkhirami adubu lanpham adudi makhoigi khulgi ningthongna mai paklammi matam asida tomal thamoi sokna ngauchatnarami matam khara leiraga mahak angau aphaidongna tawrami adubu khul asida mahak pu nungsijabi henbina tomal gi damakta lepiduna asum honarakpana haujikti tomal su mirol taraktuna henbi amadi tomal makhoi anibu ahal laman singna sinabiduna yumban bagi lambida khong thangjil halaklami matamna asum haukibana haujikti tomal amadi henbi makhoi anigi machanupa ama phangjarami mama mapa anina nungsina machanupa asibu salai haina kaurami asumna tomal amadi henbi makhoi anina machanupa salai bu chaunanaba yolakpa matamda tomal amadi henbi makhoi anina patalu lang kaya thumduna nga pharaklaga sana kaithelda yonduna madudagi phanglakpa tareki senja aduna imung punarami tomal amadi henbina pat kumlabasu makhoigi machanupa pungkak chawraklaba matam adudadi salaibu makhoigi mane mamabuk thokpa tomalgi yumdagi khara chatlaga leiba aduda hek hek sinaramduna matai manaw makhoi ani adu asumna thabak tawrami nongmagi numit amada henbina machanupa salaibu puraktuna ibelaida sinarami matam asida salaina chahi 3 muk surakpa matamni henbina ibelaida asumna hairami ise ngasidi ichanupa se ise gida ngaihakta thamlamge pata nga pharukhige horen ise gi su nga saruk tamlage henbi gi wafam du tabada ibelaina nokphet tawna khumlaklami hoida inaw kari sukaide nga do aiha ki saruk tamdrabasu nakhoi gi adum oijauda salai nakhoi ta chau hoiga sanaruro horel nama khoina halaklagane adumak chatluko asi haiduna salaidu mamada kharangan na halau hairamduna ibelai gi macha singa punna sanaba chen khirami madudagi tomal amadi henbisu hi honduna asum lakpana patu gi mafam amada yawraklami mafam adu makhoina mamang thakta amukta changdriba mafam amadi oirami tomalna mahaki nupida asumna hairaklammi taribra mafam asidi aikhoina mamang thakta amukta yawraktri mafam aswaise ngadi yamna leiramgadaba mali nupa insa hekta langlaga yenglasi mafam asidani patugi lairemba lairembi kaya singna lemlai nga onduna amadi tangjelin onduna harau mathoi kaduna sanaba lairemba lairembi kaya sing adugi marakta
ꯂꯥꯏꯅꯤꯡꯊꯧ ꯎꯌꯥꯝ ꯂꯩꯆꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯨꯟꯅ ꯍꯔꯥꯎꯅ ꯁꯥꯟꯅꯕ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯀ ꯅꯨꯡꯁꯤꯅꯖꯕ ꯃꯍꯥꯛꯀꯤ ꯄꯥꯝꯃꯨꯕ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯡꯖꯂꯤꯟ ꯑꯃ ꯑꯣꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯜ ꯀꯅꯥꯅꯕꯨ ꯀꯛꯄ ꯉꯝꯒꯅꯤ? ꯇꯣꯃꯥꯜꯅ ꯏꯟ ꯂꯪꯂꯛꯄ ꯃꯇꯝꯗ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯀꯤ ꯄꯥꯝꯃꯨꯕ ꯇꯥꯡꯖꯂꯤꯟ ꯑꯣꯜꯂꯤꯕ ꯑꯗꯨꯅ ꯏꯟꯗ ꯄꯜꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯏꯟ ꯑꯗꯨ ꯁꯣꯡꯒꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯔꯕ ꯂꯦꯝꯂꯩ ꯉꯥ ꯈꯔꯁꯤꯡꯒ ꯇꯥꯡꯖꯂꯤꯟ ꯑꯗꯨꯒ ꯌꯥꯎꯔꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯍꯦꯟꯕꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯏꯁ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯏꯟ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯥꯡꯖꯂꯤꯟ ꯑꯃꯈꯛ ꯌꯥꯎꯔꯛꯂꯦꯗꯣ, ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ." "ꯑꯦ, ꯍꯣꯏꯅꯦ, ꯍꯣꯏ ꯍꯣꯏ, ꯀꯔꯤꯁꯨ ꯅꯤꯡꯁꯥ ꯊꯤꯒꯅꯨ, ꯑꯩꯍꯥꯛꯀꯤ ꯆꯩꯇꯨꯞ ꯑꯗꯨ ꯄꯤꯔꯛꯎ." ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯦꯟꯕꯤꯅ ꯆꯩꯇꯨꯞ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯏꯟ ꯑꯗꯨ ꯆꯤꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯅꯨꯡ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕ ꯄꯥꯈꯪꯅ ꯑꯣꯟꯕ ꯇꯥꯡꯖꯂꯤꯟ ꯑꯗꯨꯕꯨ ꯆꯩꯇꯨꯞ ꯑꯗꯨꯅ ꯀꯟꯊꯠꯇꯨꯅ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟ ꯑꯗꯨꯕꯨ ꯄꯥꯠꯀꯤ ꯐꯨꯝꯗꯤ ꯃꯔꯛ ꯑꯗꯨꯗ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯔꯦꯝꯕ ꯀꯌꯥꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯒꯗꯤ ꯈꯔ ꯈꯖꯤꯛ ꯂꯥꯞꯊꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯈꯛ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯉꯥ ꯈꯔ ꯑꯗꯨꯝ ꯐꯥꯔꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯍꯤ ꯍꯣꯟꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯁꯨ ꯃꯍꯥꯛꯀꯤ ꯄꯥꯝꯃꯨꯕ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯐꯨꯝꯗꯤ ꯃꯔꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯝꯃꯨꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯤ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯈꯟꯗꯨꯅ ꯍꯤ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯏꯔꯩ ꯑꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯕꯤ ꯑꯃꯗꯤ ꯇꯣꯃꯥꯜ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯣꯛꯅꯈꯤꯗꯨꯅ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯉꯥꯎꯕ ꯐꯩꯕ ꯐꯥꯎꯕ ꯌꯥꯎꯅꯈꯤꯕ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯤ ꯂꯥꯛꯁꯤꯟꯗꯨꯅ ꯊꯋꯥꯏ ꯃꯥꯡꯕ ꯑꯗꯨ ꯍꯤ ꯑꯗꯨ ꯑꯃꯨꯛ ꯏꯁꯤꯡꯗ ꯇꯥꯎꯈꯠꯂꯛꯇꯨꯅ ꯍꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯇꯣꯞꯄ ꯈꯨꯟꯖꯥ ꯈꯔꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯐꯥꯎꯕ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯄꯤꯛꯂꯤꯕ ꯁꯂꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯑꯗꯨꯝꯅ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯁꯂꯥꯏꯅ ꯑꯗꯨꯝꯅ ꯀꯞꯄꯗꯨ ꯎꯔꯒ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯔꯝꯂꯦꯟꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕ ꯑꯗꯨꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯁꯂꯥꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯀꯟꯃꯟꯈꯤꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯅꯁꯨ ꯋꯥꯁꯛꯂꯝꯃꯤ꯫ ꯁꯂꯥꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯍꯥꯛꯇ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯝꯕ ꯊꯥꯡꯊꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯂꯥꯏꯅ ꯄꯥꯈꯪ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯗꯨ ꯉꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧ ꯎꯌꯥꯝ ꯂꯩꯆꯥꯗ ꯍꯪꯒꯠꯆꯔꯕꯗ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯃꯃꯣꯝ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯈꯪꯂꯦ, ꯄꯨꯝꯅꯃꯛ ꯏꯃꯣꯝꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤꯗꯣ, ꯀꯔꯤꯁꯨ ꯍꯣꯡꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯣ꯫ ꯏꯃꯣꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯂꯥꯏ ꯃꯍꯥꯛꯇ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯗꯨꯅ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯍꯤ 6 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤ ꯁꯦꯠꯅ ꯈꯥꯏꯅꯈꯤꯕꯒꯨꯝ ꯏꯁꯨ ꯅꯨꯄꯥ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯃꯄꯨ ꯑꯩꯍꯥꯛꯅ ꯀꯣꯜꯂꯣꯏꯔꯕꯅꯤꯗꯣ꯫ ꯏꯁꯨ ꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯣꯝꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯎꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯣꯝꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯁꯂꯥꯏ ꯑꯃꯗꯤ
ꯅꯣꯡꯃꯥꯏ ꯂꯧꯆꯤꯛ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯏꯔꯩ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯁꯂꯥꯏꯗꯤ ꯀꯔꯤꯁꯨ ꯋꯥꯈꯜ ꯇꯥꯔꯝꯗꯦ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯊꯣꯔꯛꯇꯨꯅ ꯅꯣꯡꯃꯥꯏ ꯂꯧꯆꯤꯛꯅ ꯊꯝꯕꯥꯜꯒꯤ ꯀꯣꯂꯣꯏ ꯃꯤꯡ ꯂꯧꯗꯨꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯄꯥꯠꯀꯤ ꯐꯨꯝꯗꯤ ꯄꯨꯊꯗꯕ ꯃꯐꯝ ꯑꯃꯗ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯂꯥꯏꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯃꯨꯛ ꯍꯤ ꯍꯣꯟꯗꯨꯅ ꯃꯥꯏꯀꯩ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯍꯤ ꯍꯣꯜꯂꯛꯄ ꯃꯇꯝꯗ ꯂꯥꯞꯇꯛꯅ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯅ ꯃꯥꯂꯪꯒꯤ ꯏꯄꯣꯝꯂꯛꯇ ꯃꯊꯣꯏ ꯀꯥꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯦꯡ ꯂꯦꯡ ꯆꯠ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯔꯤꯕꯤ ꯑꯗꯨꯕꯨ ꯎꯔꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯊꯣꯔꯛꯇꯨꯅ ꯁꯂꯥꯏꯅ ꯍꯤ ꯍꯣꯜꯂꯛꯂꯤꯕꯗꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯏꯕꯨꯡ ꯑꯁꯣꯝꯗ ꯅꯆꯟꯒꯤ ꯂꯦꯝꯂꯩ ꯉꯥ ꯌꯥꯝꯅ ꯐꯥꯔꯤꯌꯦ ꯅꯆꯟꯒꯤ ꯏꯟꯗ ꯂꯛꯂꯛꯄ ꯂꯦꯝꯂꯩ ꯉꯥꯁꯤꯡ ꯑꯁꯦ ꯏꯕꯨꯡꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯌꯣꯟꯕꯤꯔꯛꯑꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯂꯥꯏꯁꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯪꯂ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯥꯠꯀꯤ ꯂꯨꯔꯕ ꯂꯥꯏꯖ ꯏꯁꯤꯡꯗ ꯃꯈꯨꯠꯅ ꯁꯣꯛꯇꯨꯅ ꯌꯦꯡꯂꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯪ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯣꯏ ꯍꯣꯏ ꯑꯩꯍꯥꯛꯀꯤ ꯍꯤ ꯑꯁꯦ ꯃꯐꯝ ꯑꯗꯣꯝꯗ ꯍꯣꯟꯖꯤꯜꯂꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯂꯥꯏꯅ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯁꯂꯥꯏꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛ ꯊꯣꯏꯅ ꯆꯪꯈꯣꯟꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯁꯨ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤ ꯊꯑꯣꯏꯅꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯀꯧꯅ ꯉꯥꯡꯅꯕ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯂꯥꯏ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯈꯤꯔꯝꯃꯤ ꯁꯂꯥꯏꯅ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯨ ꯃꯥꯟꯗꯦ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯊꯝꯕꯥꯜꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯪꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡ ꯑꯩꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯖꯩꯗꯣ ꯑꯩꯍꯥꯛꯀꯤ ꯈꯨꯜ ꯑꯁꯤꯗꯗꯤ ꯑꯩꯍꯥꯛꯀꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯈꯥꯔꯣꯝꯗꯒꯤꯅꯤ ꯑꯗꯣ ꯏꯕꯨꯡꯕꯨ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯦꯝꯂꯩ ꯉꯥꯁꯤꯡ ꯌꯣꯟꯕ ꯆꯠꯂꯤ ꯍꯥꯏꯕ ꯏꯕꯨꯡ ꯁꯂꯥꯏꯗꯨ ꯅꯠꯇꯕ꯭ꯔꯥ ꯁꯂꯥꯏ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯌꯦꯡꯂꯝꯕ ꯑꯗꯨ ꯁꯛꯐꯝ ꯁꯠ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯑꯧ ꯃꯥꯅꯦ ꯑꯩꯍꯥꯛ ꯁꯂꯥꯏꯅꯦ ꯌꯥꯅꯤ ꯏꯆꯟꯒꯤ ꯂꯦꯝꯂꯩ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯖꯔꯕꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯨꯡꯒꯣꯟ ꯑꯗꯨ ꯄꯤꯛ ꯊꯟꯅ ꯂꯦꯝꯂꯩ ꯉꯥ ꯐꯖꯔꯕ ꯀꯌా ꯑꯃ ꯐꯥꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯁꯂꯥꯏꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯂꯣꯏꯅꯕ ꯍꯧꯔꯛꯈꯤꯔꯝꯃꯤ ꯁꯂꯥꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯊꯃꯣꯏꯗꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯔꯛꯄꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯖꯕ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯂꯥꯏꯒꯤ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯈꯪꯂꯛꯄꯗꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯜꯂꯛꯄ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯔꯛꯄ ꯑꯗꯨ ꯑꯁꯨꯝ ꯏꯈꯧ ꯂꯥꯡꯕ ꯍꯦꯜꯂꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯤꯡꯁꯥꯡ ꯈꯦꯂꯦꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯂꯣꯟꯅ ꯋꯥ ꯇꯥꯅꯔꯝꯃꯤ ꯆꯤꯡꯁꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎꯁꯥ ꯅꯈꯣꯏꯕꯨ ꯌꯦꯡꯕꯕꯨ ꯉꯝꯂꯤꯕ꯭ꯔꯣ ꯅꯇꯥꯎꯗꯤ ꯃꯤꯠꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯎꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯉꯥꯏꯈꯣꯅꯤ ꯏꯇꯥꯎꯁꯥ ꯑꯩꯈꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯊꯝꯕꯥꯜꯃꯨꯛ ꯌꯧꯅ ꯐꯖꯕꯗꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯂꯣꯏ ꯍꯦꯜꯂꯤꯀꯣ ꯊꯝꯕꯥꯜꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯦꯂꯦꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥꯎ ꯃꯗꯨꯒꯤ ꯂꯝꯖꯥ ꯁꯔꯥꯗꯨꯅ ꯑꯗꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯊꯝꯕꯥꯜꯒ ꯅꯨꯡꯁꯤꯅꯕꯗꯤ ꯃꯇꯤꯛ ꯅꯠꯇꯦꯗꯣ ꯑꯗꯨꯅꯗꯤ ꯁꯂꯥꯏꯁꯦ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯅ ꯐꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡ ꯁꯪꯗꯨꯁꯨ
ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯂꯥꯏꯕꯨꯅ ꯃꯩꯅ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗꯁꯨ ꯂꯣꯏꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯂꯥꯏ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯁꯂꯥꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯩ ꯊꯥꯅꯅꯕ ꯂꯣꯟꯅ ꯍꯣꯠꯅꯔꯤꯉꯩ ꯑꯗꯨꯗ ꯁꯂꯥꯏꯒ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯃꯤꯟꯅꯕ ꯊꯧꯕꯗꯨ ꯁꯂꯥꯏꯒꯤ ꯅꯥꯛꯇ ꯋꯥꯔꯤ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯊꯧꯕ ꯄꯨꯡꯉꯛ ꯉꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯍꯦ ꯌꯨꯝ ꯃꯩ ꯊꯥꯒꯦ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯒꯦ ꯈꯨꯟꯖꯥꯁꯤꯡ ꯇꯥꯅꯕ ꯂꯥꯎꯔꯒꯦꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯒꯦ ꯍꯦꯛ ꯇꯧꯕꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯦꯂꯦꯟꯅ ꯍꯩꯖꯥꯡ ꯑꯃꯅ ꯊꯧꯕꯒꯤ ꯅꯥꯡꯒꯜꯗ ꯈꯪꯊꯤꯟ ꯊꯤꯜꯂꯛꯂꯝꯃꯤ ꯍꯨꯏ ꯌꯥ ꯍꯨꯏ ꯌꯥ ꯍꯨꯏ ꯌꯥ ꯈꯪꯕ꯭ꯔꯥ ꯅꯆꯤꯟꯗꯣ ꯌꯥꯝꯅ ꯌꯥꯡꯕ ꯄꯥꯝꯕꯒꯤ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯗꯨꯅ ꯇꯣꯛꯂꯦꯗꯣ ꯑꯁꯨꯝꯅ ꯊꯧꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯂꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯁꯥꯗꯨꯅ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯟꯖꯥꯁꯤꯡꯗ ꯈꯪꯍꯜꯂꯒꯦ ꯈꯟꯗꯨꯅ ꯃꯩꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯅꯥ ꯈꯪꯍꯟꯗ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯤ ꯍꯣꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯂꯥꯏꯒꯤ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯂꯥꯏꯅ ꯃꯌꯨꯝꯗ ꯍꯤ ꯍꯣꯟꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯨꯟꯖꯥꯁꯤꯡ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨ ꯃꯇꯧ ꯀꯝꯗꯧꯅ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯂꯤꯕ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯦ ꯁꯂꯥꯏꯅ ꯇꯦꯛꯇ ꯀꯥꯏꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯍꯧꯕ ꯋꯥꯔꯤ ꯈꯔꯗꯤ ꯁꯂꯥꯏꯗ ꯇꯝꯗꯨꯅ ꯁꯂꯥꯏꯒꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯕꯨ ꯐꯥꯊꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯂꯥꯏꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯁꯂꯥꯏꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯇꯥꯠ ꯀꯌꯥ ꯑꯃ ꯎꯠꯂꯝꯃꯤ ꯏꯇꯥꯎ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯏꯇꯥꯎꯒꯤ ꯌꯨꯝꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯍꯦꯛ ꯈꯪꯂꯛꯄꯗ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯍꯟꯒꯦ ꯑꯩꯍꯥꯛꯀꯤ ꯏꯄꯥ ꯁꯅꯥ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯑꯉꯝꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯦꯗꯣ ꯑꯁꯨꯝꯅ ꯁꯂꯥꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯩꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯂꯥꯏꯒꯤꯗꯃꯛꯇ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯕ ꯂꯧꯇꯥꯡꯁꯪ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯅ ꯁꯥꯕꯤꯔꯝꯃꯤ ꯃꯗꯨꯅ ꯁꯂꯥꯏꯒꯤ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯥꯊꯕꯤꯔꯝꯃꯤ ꯊꯦꯡꯒꯨꯝ ꯆꯤꯡ ꯀꯧꯕ ꯂꯝ ꯑꯃꯗꯅꯤ ꯅꯤꯡꯊꯧ ꯁꯥꯌꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕ ꯀꯌꯥꯁꯤꯡꯒ ꯑꯀꯨꯞꯄ ꯋꯥꯔꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯏ ꯁꯦꯂꯨꯡꯕ ꯀꯤꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯃꯃꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯛꯈꯤꯕ ꯅꯤꯡꯊꯤꯈꯨꯜ ꯀꯧꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯂꯃꯟ ꯁꯤꯡꯕꯒꯤ ꯃꯇꯝꯗꯨ ꯑꯣꯏꯗ꯭ꯔꯤꯕꯔꯥ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧ ꯁꯥꯌꯣꯟ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯂꯃꯟ ꯈꯨꯝꯗꯅꯗꯤ ꯇꯣꯛꯂꯣꯏ ꯑꯩꯍꯥꯛꯀꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯧ ꯁꯥꯌꯣꯟꯅ ꯆꯍꯤ 20ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏꯕꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯤꯈꯨꯜ ꯂꯩꯕꯥꯛꯀꯤꯁꯨ ꯅꯤꯡꯊꯧ ꯄꯨꯔꯩꯍꯟꯕꯒꯤ ꯑꯄꯣꯛꯄ ꯅꯤꯡꯊꯧ ꯌꯣꯏꯊꯥꯡꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ ꯊꯦꯡꯒꯨꯝ ꯆꯤꯡ ꯂꯩꯕꯥꯛ ꯑꯃꯗꯤ ꯅꯤꯡꯊꯤꯈꯨꯜ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯅꯗꯨꯅ ꯑꯉꯝꯕ ꯑꯗꯨꯗ ꯃꯥꯏꯊꯤꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯍꯤꯒꯤ ꯑꯣꯏꯕ ꯂꯣꯏꯄꯣꯠ ꯀꯌꯥ ꯀꯥꯔꯝꯃꯤ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯁꯨꯝꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯔꯛꯄꯅ ꯊꯦꯡꯒꯨꯝ ꯆꯤꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏꯕ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯤꯡꯊꯤꯈꯨꯜ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯥꯔꯣꯟꯗ ꯂꯥꯟꯗꯥꯁꯟꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯃꯈꯣꯏꯒꯤ ꯈꯨꯕꯥꯛꯅꯨꯡꯗ ꯅꯤꯡꯊꯤꯈꯨꯜ ꯂꯩꯕꯥꯛꯄꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯁꯥꯁꯟ ꯆꯠꯊꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯌꯥꯠꯂꯝꯃꯤ
ꯅꯤꯡꯊꯧ ꯂꯤꯛꯂꯥꯏꯕꯅ ꯃꯍꯥꯛꯀꯤ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯀꯣꯅꯨꯡꯌꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯀꯣꯅꯨꯡꯌꯦꯟ ꯅꯍꯥꯛꯅ ꯂꯝꯖꯤꯡꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥꯁꯤꯡꯕꯨ ꯅꯥꯔꯣꯟꯗ ꯅꯤꯡꯊꯤ ꯈꯨꯜ ꯂꯩꯕꯥꯛꯇ ꯊꯥꯖꯤꯜꯂꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯤꯡꯊꯤ ꯈꯨꯜ ꯂꯩꯕꯥꯛꯄꯨ ꯎꯠꯀꯤ ꯃꯄꯩ ꯑꯣꯜꯍꯟꯒꯗꯕꯅꯤ ꯃꯁꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯤ ꯏꯁꯥꯃꯛꯁꯨ ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯀꯣꯅꯨꯡꯌꯦꯟꯁꯨ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏꯕꯒꯤ ꯃꯌꯥꯊꯪ ꯑꯗꯨ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯔꯝꯃꯤ ꯐꯒꯅꯤꯗꯣ ꯏꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯅꯅꯥꯏꯅ ꯊꯧꯔꯥꯡ ꯇꯧꯖꯔꯒꯦ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯅꯔꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯀꯣꯅꯨꯡꯌꯦꯟꯅ ꯂꯝꯖꯤꯡꯗꯨꯅ ꯂꯣꯟꯅ ꯅꯤꯡꯊꯤ ꯈꯨꯜ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏꯕ ꯃꯁꯥꯃꯛꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯂꯣꯟꯅ ꯅꯤꯡꯊꯤ ꯈꯨꯜ ꯂꯩꯕꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯤ ꯈꯨꯜꯒꯤ ꯂꯩꯕꯥꯛ ꯍꯦꯛ ꯌꯧꯔꯛꯄꯃꯛꯇꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯣꯟꯅ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤ ꯍꯥꯠꯄ ꯄꯨꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯕ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯂꯥꯟꯖꯦꯟꯅꯕ ꯌꯥꯎꯔꯝꯃꯤ ꯍꯥꯠꯀꯅꯤ ꯅꯤꯡꯊꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯒꯅꯨ ꯌꯨꯝꯁꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯣ ꯍꯣꯏ ꯍꯥꯠꯂꯣ ꯍꯥꯠꯂꯣ ꯌꯨꯝ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯣ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯔꯛꯂꯕ ꯑꯗꯨꯗ ꯅꯤꯡꯊꯤ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯌꯣꯏꯊꯥꯡꯁꯨ ꯄꯥꯎ ꯇꯥꯔꯗꯨꯅ ꯃꯁꯥꯃꯛ ꯌꯥꯎꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯤ ꯈꯨꯜ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯃꯆꯤ ꯃꯆꯤꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯍꯩꯌꯥ ꯍꯥꯠꯂꯣ 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 ꯍꯩꯌꯥ ꯍꯩꯌꯥ ꯌꯥ 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 ꯍꯩꯌꯥ ꯆꯦꯜꯂꯣ 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 ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯑꯁꯨꯝꯅ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎꯇ ꯂꯩꯖꯕ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯂꯥꯟꯖꯦꯟꯅꯔꯝꯃꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯅꯔꯝꯗꯦ ꯅꯤꯡꯊꯤ ꯈꯨꯜ ꯑꯉꯥꯡꯕ ꯏꯈꯦꯡꯇꯅ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯂꯝꯃꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ ꯑꯁꯨꯛ ꯇꯝꯊꯤꯈ꯭ꯔꯕ ꯃꯪꯗ ꯐꯥꯎꯕ ꯅꯣꯡꯃꯇ ꯃꯪꯂꯨꯗꯕ ꯑꯁꯤ ꯇꯥꯏꯕꯪꯗ ꯇꯁꯦꯡ ꯇꯁꯦꯡꯅ ꯊꯣꯔꯛꯂꯕ ꯑꯗꯨꯗ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕꯇꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯊꯦꯡꯒꯨꯝ ꯆꯤꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨꯁꯨ ꯅꯤꯡꯊꯤ ꯈꯨꯜ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ ꯊꯧꯔꯕ ꯊꯥꯡꯁꯥꯡꯅ ꯂꯨꯔꯦꯜ ꯀꯌా ꯀꯛꯂꯝꯃꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯣꯛ ꯑꯄꯟ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯅꯤꯡꯊꯤꯅ ꯍꯩꯖꯗ꯭ꯔꯕꯁꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯟ ꯁꯣꯛꯅꯔꯛꯄꯗ ꯇꯣꯃꯥꯜ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯆꯍꯤ 10 ꯃꯨꯛꯇꯪ ꯁꯨꯔꯛꯂꯕꯤ ꯑꯗꯨꯕꯨ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯃꯥꯜꯁꯨ ꯃꯆꯟꯅꯨꯄꯤꯅ ꯑꯗꯨꯝꯅ ꯊꯋꯥꯏ ꯃꯥꯡꯂꯕ ꯑꯗꯨꯗꯗꯤ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥꯕꯨꯁꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ ꯑꯩꯍꯥꯛꯀꯤ ꯏꯆꯟꯅꯨꯄꯤꯕꯨ ꯌꯦꯛꯅꯕ ꯅꯍꯥꯛꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯕ ꯈꯪꯒꯅꯤꯗꯣ ꯅꯍꯥꯛꯀꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯍꯥꯠꯂꯒꯦ ꯑꯁꯣꯝꯗꯁꯨ ꯂꯥꯟꯐꯝ ꯃꯆꯤ ꯑꯃꯗ ꯊꯦꯡꯒꯨꯝ ꯆꯤꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏꯕꯒ ꯅꯤꯡꯊꯤ ꯈꯨꯜ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯌꯣꯏꯊꯥꯡꯒ ꯄꯨꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯊꯦꯡꯒꯨꯝ ꯆꯤꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏꯕꯕꯨ ꯅꯤꯡꯊꯧ ꯌꯣꯏꯊꯥꯡꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯟꯐꯝ ꯑꯗꯨ ꯅꯤꯡꯊꯤ ꯈꯨꯜ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ ꯂꯥꯟꯐꯥ ꯑꯣꯏꯅ ꯊꯦꯡꯒꯨꯝ ꯆꯤꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯈꯔ ꯃꯈꯩꯗꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯅꯥꯔꯣꯟꯗ ꯂꯥꯟꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯔꯩꯕꯥꯛ ꯊꯦꯡꯒꯨꯝ ꯆꯤꯡ ꯇꯥꯟꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ
ꯍꯧꯈ꯭ꯔꯕ ꯇꯝꯊꯤꯔꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤꯁꯨ ꯅꯤꯡꯊꯧ ꯁꯥꯌꯣꯟꯒꯤ ꯃꯃꯤꯠꯇ ꯁꯪꯁꯪꯅꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯄꯥꯅꯤꯡꯊꯧ ꯂꯤꯛꯂꯥꯏꯕ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯅꯤꯡꯊꯤ ꯈꯨꯜꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟꯗꯥꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯦꯡꯕ ꯇꯟꯖꯥ ꯑꯃꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝ ꯍꯧꯈ꯭ꯔꯗꯨꯅ ꯅꯤꯡꯊꯤ ꯈꯨꯜꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯌꯣꯏꯊꯥꯡꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯇꯝ ꯈꯔ ꯅꯥꯗꯨꯅ ꯂꯩꯔꯝꯂꯒ ꯈꯪꯍꯧꯗꯅ ꯅꯣꯡꯒꯥꯈ꯭ꯔꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯩ ꯍꯟꯕꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯩ ꯍꯟꯕꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯕꯗ ꯅꯤꯡꯊꯤ ꯈꯨꯜꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯤ ꯈꯨꯜꯒꯤ ꯄꯥꯠꯄꯥꯟ ꯃꯆꯤ ꯑꯃꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯂꯥꯏ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯂꯥꯏꯅ ꯊꯝꯕꯥꯜꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯊꯝꯕꯥꯜ, ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩꯗ꯫ ꯅꯤꯡꯊꯤ ꯈꯨꯜꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯠꯌꯥꯏꯗ ꯂꯩꯀꯥ ꯐꯟꯅ ꯁꯥꯠꯂꯤꯕꯤ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯄꯛꯇ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯃꯥꯂꯦꯝ ꯑꯇꯤꯌꯥꯕꯨ ꯏꯈꯨꯠꯃꯛꯅ ꯂꯥꯝꯕ ꯐꯪꯖꯕꯒꯨꯝ ꯊꯣꯛꯂꯦꯗꯣ꯫ ꯑꯗꯨꯝꯅ ꯁꯂꯥꯏꯅ ꯑꯇꯞꯄ ꯅꯨꯡꯁꯤꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯃꯍꯥꯛꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯝꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯒꯅꯨꯗ, ꯅꯨꯖꯥ ꯑꯩꯍꯥꯛꯀꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯤ꯫ ꯑꯩꯍꯥꯛꯁꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕ ꯑꯩꯍꯥꯛꯀꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯕꯤꯕ ꯅꯍꯥꯛꯄꯨ ꯐꯪꯖꯕꯁꯦ ꯊꯝꯕꯥꯜ ꯑꯩꯍꯥꯛꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ꯫ ꯑꯁꯨꯝꯅ ꯁꯂꯥꯏ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯁꯥꯡ, ꯈꯦꯂꯦꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯔꯨꯗꯨꯅ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯣꯏꯗꯧ ꯊꯤꯠꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯁꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ ꯁꯂꯥꯏꯗꯤ ꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ, ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯆꯟ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯕꯤꯔꯝꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯃꯤ꯫ ꯏꯇꯥꯎꯈꯣꯏꯕꯨ ꯌꯨꯝꯗ ꯆꯪꯕꯤꯔꯨꯕ꯭ꯔꯣ? ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ? ꯈꯦꯂꯦꯟꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯨꯝꯗꯧꯕꯅꯤꯗꯣ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯏꯇꯥꯎ ꯁꯂꯥꯏ ꯍꯣꯏꯗꯧꯅ ꯊꯕꯛ ꯈꯔ ꯁꯨꯔꯁꯤ, ꯊꯛꯇꯅ ꯆꯥꯗꯅ ꯏꯄꯥ ꯏꯃꯥꯁꯤꯡꯗꯒꯤ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯑꯁꯨꯝ ꯅꯤꯕꯁꯦ ꯏꯀꯥꯏꯔꯛꯂꯕ ꯑꯗꯨꯅ ꯏꯇꯥꯎꯒ ꯋꯥ ꯇꯥꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯨꯝꯃꯤ ꯏꯇꯥꯎ ꯈꯦꯂꯦꯟꯅ ꯍꯥꯏꯔꯤꯕꯁꯤ, ꯃꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯏꯇꯥꯎ ꯍꯣꯏꯗꯧꯅ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯏꯆꯟ ꯑꯁꯤꯒꯨꯝꯕꯤ ꯂꯩꯁꯥꯁꯨ ꯑꯃꯠꯇ ꯐꯪꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯤꯡꯁꯥꯡ ꯑꯃꯗꯤ ꯈꯦꯂꯦꯟꯗ ꯃꯤꯆꯤ ꯊꯣꯛ ꯈꯠꯆꯤꯜꯂꯤ꯫ ꯃꯇꯥꯎ ꯆꯥꯎꯊꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯂꯥꯏꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦꯗ꯫ ꯍꯣꯏ ꯏꯇꯥꯎꯁꯤꯡꯅ ꯑꯗꯨꯝꯅ ꯃꯈꯜꯂꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯍꯦꯛꯇ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥꯁꯤꯡ ꯐꯥꯃꯤꯟꯅꯔꯨꯔꯁꯤ, ꯑꯗꯨꯒ ꯁꯅꯥ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯌꯦꯟꯅꯔꯁꯤꯗꯣ꯫ ꯃꯇꯥꯎ ꯃꯔꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯗ ꯊꯝꯕꯥꯜꯗꯤ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯇꯥꯎ ꯆꯤꯡꯁꯥꯡ, ꯈꯦꯂꯦꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯊꯝꯕꯥꯜꯅꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯆꯤꯡꯁꯥꯡ, ꯈꯦꯂꯦꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯂꯥꯏ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯁꯂꯥꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯅꯇꯥꯎ ꯑꯍꯨꯝꯁꯦ ꯑꯩꯍꯥꯛꯇꯤ ꯀꯌꯥ ꯍꯩꯅꯗꯦꯗ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯁꯂꯥꯏꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠꯄꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯝꯕꯥꯜ, ꯑꯗꯨꯝꯅꯁꯨ ꯂꯥꯟꯅ ꯍꯦꯛꯇ ꯈꯟꯒꯅꯨꯗ, ꯑꯩꯍꯥꯛꯀꯤ ꯏꯇꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯤꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ
ꯑꯩꯍꯥꯛꯀꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯤꯕꯅꯤ꯫ ꯅꯍꯥꯛꯅꯗꯤ ꯂꯥꯏ ꯃꯆꯥꯗꯧꯅ ꯅꯁꯛꯇꯣ ꯑꯔꯩꯕ ꯃꯈꯩ ꯐꯖꯔꯦ, ꯑꯗꯨꯗꯗꯤ ꯌꯦꯡ ꯇꯥꯕ꯫ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯑꯗꯨꯝ ꯌꯦꯡꯅꯤꯡꯗꯨꯅꯇ ꯂꯩꯕꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯂꯥꯏꯅ ꯊꯝꯕꯥꯜꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯁꯤꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯥꯜꯁꯨ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯏꯁ ꯑꯗꯨꯗꯤꯅꯦ, ꯍꯌꯦꯡꯒꯩ ꯏꯃꯥꯏꯁꯦ ꯃꯩꯇꯥꯟ ꯍꯥꯃꯣꯛ ꯇꯩꯁꯤꯟ ꯇꯥꯔꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯁꯧꯁꯨ ꯆꯪꯂꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯄꯨꯔꯩꯍꯟꯕ ꯃꯍꯥꯛꯀꯤ ꯐꯝꯕꯥꯜꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯤꯡꯁꯥꯡ ꯈꯦꯂꯦꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏ, ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯄꯣꯛꯄ ꯄꯟꯊꯧꯁꯤꯡ, ꯅꯤꯡꯊꯧꯒꯤꯅ ꯑꯉꯝꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯩꯍꯟꯕꯅ ꯃꯅꯥꯏ ꯑꯉꯝꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩꯍꯥꯛꯄꯨ ꯄꯣꯛꯄ ꯏꯅꯤꯡꯊꯧ ꯌꯣꯏꯊꯥꯡꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯑꯩꯍꯥꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯕꯤꯔꯝꯕ ꯋꯥꯐꯝꯅꯤꯗꯣ"꯫ ꯃꯅꯥꯏ ꯑꯉꯝꯕ ꯑꯉꯧꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨꯗꯣ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ? ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯌꯨ"꯫ ꯅꯤꯡꯊꯧ ꯄꯨꯔꯩꯍꯟꯕ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯊꯦꯡꯒꯨꯝ ꯆꯤꯡ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯁꯥꯌꯣꯟ ꯃꯄꯥ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏꯕꯅ ꯅꯣꯡꯒꯥꯈ꯭ꯔꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯁꯣꯏꯗꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯟꯗꯅ ꯉꯥꯛꯂꯛꯎ ꯍꯥꯏꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯏꯐꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯋꯥꯐꯝ ꯑꯁꯦ ꯁꯤꯟꯅꯕꯤꯔꯝꯕꯅꯤ꯫ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯂꯥꯟꯗꯥꯔꯛꯄ ꯃꯌꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯑꯉꯝꯕꯁꯤꯡꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯁꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯌꯥꯊꯪꯅꯤꯗꯣ"꯫ ꯑꯉꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯐꯒꯅꯤꯗꯣ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯖꯒꯦꯗꯣ"꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯂꯥꯏꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯁꯂꯥꯏꯒ ꯄꯨꯟꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯗꯨꯗꯤ ꯁꯂꯥꯏꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯕ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯈꯟꯕꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯔꯛ ꯑꯗꯨꯗ ꯁꯂꯥꯏꯒ ꯊꯝꯕꯥꯜꯒꯁꯨ ꯑꯁꯨꯝ ꯅꯨꯡꯁꯤꯅꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯇꯧ ꯎꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯥꯏꯅꯗꯅꯕ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯠꯄꯁꯤꯡ ꯀꯌꯥ ꯑꯃ ꯎꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯟꯅꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯂꯥꯏꯒꯤ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯂꯛꯄ, ꯃꯤꯍꯧꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤ, ꯃꯧꯒꯤ ꯆꯤꯡꯗ ꯆꯜꯂꯕꯤ ꯊꯝꯕꯥꯜꯕꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯇꯥꯎ ꯁꯂꯥꯏꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯗ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯝꯕꯥꯜꯅꯗꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯂꯥꯏꯗ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯅꯔꯦ꯫ ꯑꯗꯨꯕꯨ ꯁꯂꯥꯏꯅꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜꯕꯨ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯂꯥꯏꯔꯝꯂꯦꯟꯒꯤ ꯂꯩꯕꯥꯛꯇ ꯂꯥꯏꯅꯤꯡꯊꯧ ꯎꯌꯥꯝꯂꯩ ꯆꯥꯅ ꯄꯨꯝꯅꯃꯛ ꯎꯔꯔꯦ꯫ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯌꯦꯂꯤꯡꯃꯥ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯩꯃꯔꯦꯝꯕꯤ, ꯀꯨꯏꯔꯔꯣꯏꯅꯦ ꯏꯆꯥꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯅꯥꯛꯇ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯀꯗꯕ꯫ ꯅꯍꯥꯛ ꯀꯔꯤꯁꯨ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯋꯥꯔꯨꯔꯒꯅꯨꯗꯣ"꯫ ꯂꯩꯃꯔꯦꯝꯕꯤ ꯌꯦꯂꯤꯡꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯋꯥꯔꯤꯕꯗꯤ ꯏꯃꯣꯝꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯄꯥꯔꯤꯕꯨ ꯅꯧꯅ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯁꯤꯕꯨ ꯌꯦꯡꯕꯕꯨ ꯉꯝꯕꯤꯒꯗ꯭ꯔꯥ? ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯌꯦꯡꯕ ꯀꯔꯤꯁꯨ ꯉꯝꯖꯔꯣꯏꯗꯣ"꯫ "ꯂꯩꯃꯔꯦꯝꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯏꯃꯣꯝ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯅꯤꯗꯣ꯫ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏ꯫
मधु हेक सेमदोक्लुबा मतमदा ताइबंगपालगी खोंचतसु मकाइरगनिदो इशु तोंपोक महाकी मपुनसिदा अराइबा नमु ताइबंग मियोइबा अमदी ओइरक्लोय महाकीसु ताइबंग कुम्है साननबगीदमक्ता सेम सादुना लैख्रबनी मतमना असुम हौखिबना हौजिक्ति सलाइगी लोइनबी थंबालसु मकुम मथा सुरक्लदुना मपारी अमा फंगजरमी सलाई अमदी थंबाल यामना हराउजरमी मखोइगी मपारी असिगी ममिंगबु थंबालना नुंसीना तोंपोक हाइना मिंगथोलमी तोंपोकना ताइबंग मंगफाउनरक्पा मतमदा खुल अदुदा अहोंगबा कयामा खुदम चांगदम नोंगलै नुंसित अखाक अराव तमथीरबा नोंग तारमी निंथी खुल लैबाकी कोंगी चहीगी ओइबा लागी थौरम कयादसु अमाइबीगी लैफाउदा असुमना फाउरक्लमी होय होय इमोम नुंसीबी नहाकी नपारी इशु असिगी हक्तक असिदा इगी तुरेल चेलगनिदो अंगम अथौ अनिगी मरक्ता ममांग थकी थौदोक अमना मरम ओइरे हाइरगा लुरेन केनबा याउनरगनिदो खुरक्की इना लाई साबा मसागी असेंग सक्तम अदु उब फंगलगनिदो इशु नहाक्ति अचंब नवा नत्तेदो ताइबंग सेंबा अहाकी लांगो लंगदाई मतम ओइरक्ले हई हया हयुम असुमना अमाइबीगी लैफाउदु ताबदा खुंजासिंग अमदी निंगथौ मसामक अंगक्पा अमदी अकीबसु फाउनरमी मखोइगी लैबाक असिगी याइफनबगीदमक्ता निंगथौ मसामक याउदुना खुलबु कोलिबा लाइनिंगथौ अमदी लैमरेंबी अनिगी मफमदा अथेनपो सुना कच्चदुना थौनिजरमी नोंगमगी नुमित अमदा सलाई अमदी महाकी मरुप अहुम अदुगा पुन्ना पाता लेमलैंगा फाननबनी हाइदुना ngantana hi honduna laklammi pumnamak chingchang khelen amadi chauthoi makhoi ahumna sinaduna salaibu hananaba thorang pumba tawrammi hi amada makhoi mari punna tongduna asum holaklami madudagi asum lapthorakpa mafam amada yauraklammi chingchangna mataw singda hairaklammi itawsa mafam maswaise lemlainga su marang kaina phagadaba mali मफम अस्वाइदा हेक्ता इंजाव से लंगदुना येंगलसी असी हाइनदुना मफम अद्वाइदा नुपा इंजाव अदु लंगलमी लेमलैंगासु फनयाम फारमी इन लंगब खुदिंगी लेमलैंगा फनयाम यावरक्लमी मदुदगी असुम मखोय nga फाबा याब फारब मतुंगदा ngaiहak पोथानसी हाइदुना पातुदगी ही होंगलक्लगा मखोयना पुनरक्पा तारा चाक्योमसिंग अदु चाखिसी हाइनदुना पाट की मताई थंगबरोमदा लैबा चिंगदुम मचा अदोमदा कारक्लमी मफम चाबा येंगदुना मखोय मरी अदु पुन्ना तारा चाक्योमसिंग अदु थोक्तुना हाउना चामिनरमी खेलेना नोकमी तौना सलाइदा हाइरक्लमी इता इचन्ना करी मथेन सेमलक्के नताव अखोइसु इचनगी मथेल अदो महाव खजिकता चिंदमजगे मताव खेलेंगी वाफम अदु ताबदा सलाइसु नोकफेट तौदुना खुमलक्लमी इताव नताव अहाकीदी नचनुपीना ngatek nganok thonglaido karigidi itaw hoida chindam halloi itaw khoiga punna chindam minarasi mataw ahum madugi mapukningda asumna makhanarami itaw salai nataw ai khoibu waroba yadeko ngasi haiba numit asina asumna itaw ga punna tara chindam minaba wari watai sanabagi aroiba numit haibaduni chaw chaw hauna chaw इचन नदुसु नताव अखोई अहुमगी तालोई सिंदा नमदना चलहलगदबनिदो असि खंदुना मथमोय नुंदा अखाब मिनोक अममम नोक्तुना तुमिन चिंगसांग खेलेन अमदि चाउथोय मखोई अहुम इंगित तौनरमी खेलेन मरक थतुना हाइरक्लमी इताउसा नताउदी खरा हालमलगे अइहाकने फिबम अमा चाद्रे असोमदा अमुक्ता फमथरुखिगे अस याद्रि इताउसा यानी इताउ करिसु काइदे फिबम नबु यारक्त्रबदी हेक्ता हौगतपिखो
ꯍꯧꯒꯠꯄꯤꯌꯨ ꯏꯇꯥꯎ ꯃꯗꯨꯗꯒꯤ ꯈꯦꯂꯦꯟ ꯍꯧꯒꯠꯈꯤꯔꯝꯃꯤ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯔꯥ ꯆꯥꯛꯂꯦꯟꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ ꯈꯦꯂꯦꯟꯅ ꯅꯥꯔꯣꯟꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯨꯔꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯅꯥꯔꯣꯟꯗ ꯇꯨꯃꯤꯟꯅ ꯁꯂꯥꯏꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯂꯝꯃꯤ ꯆꯤꯡꯁꯥꯡꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯪꯕ꯭ꯔꯗꯣ ꯂꯝꯖꯥ ꯁꯔꯥ ꯀꯝꯗꯧꯏ ꯍꯧꯖꯤꯛꯇꯤ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯗꯨꯅ ꯇꯣꯛꯂꯒꯅꯤꯗꯣ ꯏꯇꯥꯎꯁꯥ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯁꯂꯥꯏ ꯃꯀꯣꯛꯇꯒꯤ ꯏ ꯀꯌా ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ ꯃꯃꯤꯠꯁꯨ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯇꯥꯎ ꯁꯂꯥꯏ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏꯗꯣ ꯆꯦꯡꯂꯧ ꯁꯛꯇꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯕ ꯀꯧꯕ ꯂꯩꯇꯦꯅꯦꯀꯣ ꯅꯄꯥꯔꯤ ꯑꯃꯁꯨ ꯐꯪꯖꯔꯕꯅꯤꯗꯣ ꯐꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯇꯥꯎ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯁꯂꯥꯏ ꯃꯀꯣꯛ ꯉꯥꯎꯔꯕꯁꯨ ꯉꯥꯎꯅ ꯆꯥꯎꯊꯣꯏꯕꯨ ꯈꯣꯡꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯂꯝꯃꯤ ꯑꯩꯍꯥꯛꯀꯤ ꯊꯕꯥꯛꯇꯒ ꯀꯥꯎꯖꯕ ꯁꯥꯔꯤ ꯃꯗꯨꯗꯒꯤ ꯆꯥꯎꯊꯣꯏ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯔꯝꯃꯤ ꯆꯤꯡꯁꯥꯡ ꯑꯃꯗꯤ ꯈꯦꯂꯦꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯂꯥꯏꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯁꯂꯥꯏꯁꯨ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒ ꯃꯥꯌꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯂꯥꯏ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯆꯩꯇꯨꯞꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯏꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯗꯨꯅ ꯃꯇꯥꯎ ꯆꯤꯡꯁꯥꯡ ꯈꯦꯂꯦꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯆꯤꯡꯗꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯑꯁꯨꯝ ꯃꯈꯥ ꯄꯥꯡꯕꯔꯣꯝꯗ ꯆꯦꯟꯊꯈꯤꯕ ꯏꯆꯦꯜ ꯑꯀꯟꯕ ꯑꯗꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯂꯪꯊꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯂꯝꯖꯥ ꯁꯔꯥꯁꯦ ꯆꯤꯡꯗꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛꯇ ꯂꯪꯊꯈ꯭ꯔꯁꯤ ꯏꯇꯥꯎꯁꯥ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯑꯁꯣꯝꯗꯁꯨ ꯊꯝꯕꯥꯜꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯈꯪꯍꯧꯗꯅ ꯆꯣꯡꯂꯛꯂꯝꯃꯤ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯄꯥꯝꯕꯣꯝ ꯑꯁꯤꯅ ꯃꯤꯍꯨꯜ ꯀꯟꯅ ꯂꯥꯡꯂꯤꯕꯁꯤꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯇꯥꯎꯁꯤꯡꯒ ꯄꯨꯟꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯋꯥꯏꯔꯛꯇ꯭ꯔꯤ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦꯅꯦ ꯊꯝꯕꯥꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕꯤ ꯃꯅꯦ ꯊꯣꯛꯄꯤ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯀꯔꯤꯗꯧꯔꯕꯒꯦ ꯏꯅꯦ ꯄꯥꯝꯕꯣꯝꯁꯦ ꯃꯤꯍꯨꯟ ꯌꯥꯝꯅ ꯀꯟꯅ ꯃꯁꯧ ꯀꯥꯡꯂꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯁꯂꯥꯏꯁꯨ ꯍꯜꯂꯛꯂꯒꯅꯤ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯈꯦꯂꯦꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯆꯤꯡꯁꯥꯡ ꯈꯦꯂꯦꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯟꯅꯗꯨꯅ ꯑꯔꯥꯟꯕ ꯄꯥꯎ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯀꯌꯥ ꯑꯃ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯈꯣꯏꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯈꯛ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯁꯂꯥꯏꯕꯨ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯌꯣꯠꯇꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯕꯨꯁꯨ ꯁꯂꯥꯏꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯄꯥꯝꯕꯩ ꯂꯩꯈꯤꯗꯦ ꯑꯁꯤꯅꯆꯤꯡꯕ ꯑꯔꯥꯟꯕ ꯄꯥꯎ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯀꯌꯥ ꯑꯃ ꯇꯝꯂꯕꯗ ꯊꯝꯕꯥꯜ ꯈꯪꯍꯧꯗꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯊꯃꯣꯏꯅꯨꯡꯗ ꯅꯣꯛꯂꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯈꯨꯟꯖꯥ ꯈꯔꯁꯨ ꯆꯪꯂꯛꯇꯨꯅ ꯊꯝꯕꯥꯜꯕꯨ ꯂꯥꯏꯀꯠꯅꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯂꯛꯂꯕꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯎꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥꯁꯤꯡ ꯑꯃꯗꯤ ꯈꯨꯟꯖꯥ ꯈꯔꯒ ꯄꯨꯟꯅ ꯄꯥꯠꯀꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯊꯣꯛꯅꯗꯨꯅ ꯁꯂꯥꯏꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ
salai soidana yaibi thawai manglamlagani haina khanakhirami asumna ningthi khul leibak asigi nungaitaba paw asigi marakta singchang khelen amadi chauthoi makhoi ahumna lona makhoi gi yeknaba leibak amani hairiba thengum ching leibak ki ningthau saiwonda paw khanghalami tasengba mak chingchang khelen amadi chauthoi makhoi ahumgi mapa angamba sing adusu ningthau saiwongi aronba mioi ngakta oirami maduna maram oiraga thengum ching leibaki ningthau saiwonasu yamna chauthokcherami ningthau saiwon makhau pongna noktuna mahaki achanba manaisingda hairaklami haujikti aihaki aningba apama pumnamak pangthokpagi matamdu oirakledo inaisa nakhoi langidamakta sem saduna leiro ngasimak athengba ahingi matamda ningthi khul leibakpu aihaki khubangungda thamdaba yadabanido nongdol thakta thaja mahakna masek mangal naina pukning huna ningthi jana tomthin ngali thambal mangolda phamduna thabalgi mangal marakta mahaki pikliba machanupa tompokpu nungsina yengjaduna leirami mamittagi pirangsu lepa leitana sintharami mahapu pokpa laining thong mahaki maya thangdu khangning ningsing laklami ipa khangle pumnamak imongi laibakta tamkhrabani karisu hongdokpa yararoido imomna taibang mioiba salai mahakta taloi singda chanduna isunupa ama phangjaraba matung mahakna chahi taruk surakpa matam aduda salai gi palem panthau ani sena khaina khibagum isunupa tompok haina mapu aihakna koloirabani do isunupa tompok su palem mama oibi mahaka sena khaina bo oirasanu matam aduda imomna ipagi nakta la uko pikliba machanupa tompoki nungsiraba saktamdu thambalna mamit kuptana yengjaduna mamittagi pirang sintha asumna machinda solaklami ipari oiba tompok palem nama oibi aihakti isagi nungsiraba saktam se uraga thamoi se punghamdre isana kangdong sare pharakpa matam adu phawbadi palem nama oibi aihakna imit sina pena yengjaningbani adubo thambal kaubi aihaki iraibakta nongdam thina tamkhibana palem nama oibi aihakti pambai leitredo isabu pidat padatpa lamja haibado adumak oihoragadra asi haiduna thambal thamoi sokna tengthajarami thambalgi mateng panglibi mani aduna mapalangda thoraktuna thambalda asumna hairaklami ibema thambal yarine nahakpo adumna tengthaduna leirabadi nakoktu chiklagani imauksidi wakhalsu khara khara chauthokpa tamsi tara chaksu loire saringai asida khara chara chindamnaba tausido ngasaisu inthijana tara chindamkhide asumna mani aduna thambalbu ningthijana themladuna mama machadu imunglomda pusinkhiduna mani mamau punna tara chindaminarami ningthau purai hanbagi aronba paumi sagol lani amabu mioi kharana sagol thauduna tanaraklami iya sagol kan thaujabagasu sari hoi chelo chelo kayam yangna chenba ngambage haibado yengnaba tari na thwaidi mangba soidrabani iya hoi ya hai ya as naksilakadore aiha kadom da chensige thawai soidana mangba tari ireibak ningthi khul sana konung yogadabasu phane yamna wali kamdongni tawribasidi he ipa laining thau ima laimarembi nasagi yaibi thawai tadi kanbiyu ko hai masigi tambani pase
नांथोꯛꯍꯟꯈꯤꯕ ꯌꯥꯗꯦ ꯁꯒꯣꯜ ꯌꯥꯡꯈꯠꯂꯨꯅꯦ ꯅꯈꯣꯏꯕꯣ ꯈꯔ ꯀꯟꯅ ꯊꯧꯅꯦ ꯑꯁꯨꯝꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯄꯥꯎꯖꯦꯜꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯅ ꯀꯟꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯅꯤꯡꯊꯤ ꯈꯨꯜ ꯂꯩꯕꯥꯛꯀꯤ ꯌꯧꯁꯤꯜꯂꯛꯄ ꯑꯁꯨꯛꯄ ꯎꯃꯪꯒꯤ ꯃꯆꯤ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜ ꯈꯔꯗꯤ ꯅꯦ ꯇꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯑꯃꯗꯤ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯔꯣꯏ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯤꯡꯗ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯟꯅꯅꯕ ꯍꯥꯏꯐꯦꯠ ꯑꯁꯨꯝꯅ ꯂꯩꯊꯣꯛꯇꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯇꯥꯟꯅꯔꯛꯎ ꯇꯥꯟꯅꯔꯛꯎ ꯑꯩꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯈꯜꯂꯤꯕ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯣꯏꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦꯗꯣ ꯇꯥꯟꯅꯔꯛꯎ ꯇꯥꯟꯅꯔꯛꯎ ꯈꯔ ꯀꯟꯅ ꯇꯥꯟꯅꯔꯛꯎ ꯍꯩꯌꯥ ꯍꯩꯌꯥ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯁꯥ ꯑꯃꯅ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯀꯔꯤꯅꯣ ꯍꯩ ꯉꯥꯏꯈꯣ ꯁꯒꯣꯜ ꯊꯧꯕ ꯂꯦꯞꯈꯣ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯥ ꯑꯃꯈꯛ ꯂꯩꯔꯦꯅꯦ ꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯁꯒꯣꯜ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯑꯗꯨꯕꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯉꯛꯁꯝ ꯃꯄꯥ ꯑꯗꯨ इहिंग नाहिंग ताब मखै सोक्लम्मी अदुगा यामना वाना अवा चैना खांगदुना लैरम्मी मतौ अदुदा मखोय मरी अदु अकीबा अमदी अंगकपा कयामसु फावरकलम्मी मखोय मखोयगी थांगसांगसिंग अदु खुटपाई चेतना पाइनदुना मफम अद्वाइदा मिकुप नाहुम सिंगना लैनरम्मी मदुगी खुदोंग चाबदु लौरगा निंगथौ पुरै हनबगी अरोनबा सगोल लानमी पाउजेलबा नुपा अदुदी असुम यांगना सगोल थौखिबना अदुमक मरैबांग निंथि खुल तमना संगसिनखिरमी असुमना मिकुप नाहुम सिंगना लैनरिङै अदुदा अमुकसु नाकललोमदगी खंगहौदना सा अदुना चोंगथोरक्तुना नुपा अमसु लाक्लम्मी सा अदु मुसिन मुरगा यामना वांग चावरम्मी नुमिदांगी मतम ओइबनिना सा अदुगी मसकसु निंथिना खंगलमदे हाय सादो हालो हालो थांगसांगना ने मंगकता कक्तुना याइबी थवाई लौरसी हालो 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 हाय या या हाय या असी हाइदुना मखोय मरी अदुना सा अदुगा लांथेंगनरमी सा अदु अदुकी मतिक कनबा यामना साथीबा मखोंग यांगबा सा अमसु ओइरम्मी अदुमना सा अदुगा लांथेंगनरकपा मतमदा मियोइसिंग अदु लोइना याइबी थवाई मांगलेदो मियोइसिंग अदु याइबी थवाई लौबा लोइरगा सा अदु मफम अदु थादोक्तुना असुम यांगना चेनखिदुना खंगौदना मांगखिरम्मी निंथि खुल लैबाक असिगी निंगथौ पुरै हनबगी सगोल लामी पाउजेलबा नुपा अदुना सना कोनुंगदा यौसिलक्तुना खुदक अदुदा निंगथौ पुरै हनबगी मफमदा हंगतलम्मी इनिंगथौ अइहाक याइबी थवाई मांगदबा सामनादा लिथौई येकनबसिना तानारकले असी हाइदुना यामना पाखतना पाव अदु तमलम्मी निंगथौ पुरै हनबना यामना इंथना फाथाबीदुना मखा तारकलम्मी ngaiko wakhaldu amukta hana ingthakho hayu phajana kari paw leire asi haina hanglabada lanmi aduna thengnarakpa mahakna tahauba uhauba pumnamak wari liba hauraklammi thengum ching leibaki mafam amada ningthau purai handagi manai asina chafu sabagi mioi saduna mirol oina kari karamba aronba paw leibagi haibadu mamang thakki matamdagi hauna thengum ching leibaki mioi khunja saduna leiraklammi numittu mahakna sana kaithelda chafu khara yonduna leirami ningthaugi angamba manai masel khara laktuna asumna sana yathang ama tautharaklammi taw mafam masida tilliba mioi pumnamak taw
wafam masi ining thau mahaki akanba maya thangni hayengi numitta langi mahai masing tamnanaba lani khara khangadori hairiba asida naha masa mau yamna pharaba mioi kaya loinana yumthong khudingdagi nupa amamam thoraktuna saruk yagadabani karigumba hairiba asida thawai usittaduna tuminna leisanba mioi yawram labadi yaibi thawai lauduna nungsada yaiduna thamgadoribani wafam masi kanagumba amattana kawba yade ining thau mahaki akanba maya thangni asi hairaduna sana yathang asi lauduna sagol lanmi sing adu chatkhirami sana kaithelda tiliba pochai yoliba amadi pochai leiba lakpa mioi singi marakta asumnasu jibon ngangnarami sahi maya oirap chalaba nupa amana asumna mahaki marup amada wari sarami karinoda aikhoigi ining thau asigi wakhalon asibo hek tawbaga lan gi chaithengna manghaliba se kaya manghali haiba karimata khanbidraba jala wafam adu tabada marup aduna yamna pakhatuna mahaki marup aduda chirol tawduna hairaklami itaw nahakpu ining thaugi mioi singna takhrabadi awaba tagani ne he adumna haiganu mi takhini kanana khangani khunja singna sigi marakta ining thau mahaki aronba mioi sing yawram labadi ining thau mahaki manadi phaglang theli haiba masu leibani do itaw sana kaithel aduda nongmagi chara nongkhana jaribi ensang mana masing yolibi thariktu mayumda parap kaithel dagi kumlaklami mahakini haibada machanupa yaifaba kouba adukhak mama machadang yum aduda leijabani yaifabana aphangba mioi kaya singi thabak surami ningthaugi akanba sanaya thangdu taraduna mahaksu thabak pumba loisalladuna mayumda halaklami numidangi tara cha ising thongba thakpa loiraduna mama machadu chakluk amatada punna chara chindamminarami chak chana machanupa yaifabana wafam adu mamada hogdoraklami palem ima ining thau mahaki maya thangdi malem leidasu tahide korok thaktasu kahide do masida aikhoina hekta thawoidaba tawrurabadi yaibi thawai mangduna tokani do wafam adu tabada mama thariktu chak chakhom ama hukke tawrambani adubu hukpa ngamnamde makhut tapna thangtharaklami aduga mamittagi milu pirang ihogduna machanupa yaifababu yengduna nungsina asumna hairaklammi imagi ibungo ima ichadang leijaba asida ichana ining thau mahaki maya thangna marumi haiduna yum asidagi khong thangdokhrabadi imadi kanaga leihogani ichadi imagi thawai nido manglan pumnamak isagi mafamda leiribani do hantakki matang asida ima ichabu lapnau haina tambi khraba male asi haiduna tharik mamittagi mapi tana kapcharami palem ima yare tokpiro nacha imagi mafamdagi kaidongnungda su lapna chatloi imagi damaktane nacha aihangna hingliba sisu palem ima nacha bu thaujanbiyo imagi ibungo namana landaba maktabu oirabadi isabu asoi angam karisu yawda tekta kaidaba oyuko se imana isagi mafamda tara chak chakhomba se chindamliba sina isagi thauna pangal oyuko asi haiduna tharik machanupa yaifabagi mafamda chak chakhom aduma inbirami asumna mama macha ngasigi mikup asina punchigi aroiba numit oikhibasu yai numit adu haukhirami khunja kaya singna sana konungda karaklami madugi marakta langi mahai tamba asida thoraktaba ningthaugi mayokta lepi haiduna mioi kaya amasu yaibi thawai lauduna nungsada yairi lengduna phaurammi langi mahai tampham aduda khunja naha kaya masama u yamna pharaba
मियोय कयासु सुना तिलम्मी मखोयगी ममांगदा थवाय याउद्रबा मियोय तरामुक याइरी लेंगदुना फौरिबा अदु उबा मतमदा मयामसिंग अदु अकीबा फाउनरमी लानगी महै तंबगी लांजिंग पुरेल कोनुंगयेना असुमना लाउदुना मयाम ताननबा हाइरक्लमी नखोय पुमनमक पुंगनिंग चंगना ताव हौजिक नखोयगी मांगदा उरिबा थवाय याउद्रबा मखोय तरा असि इनिंग थौ महाकी अकन मया थंगबो थवोय उसित्तबगिने मसी नखोयसु थोअनिंद्रबदी तमगदौरिबा लांगी महै असिदा थवाय हक्चांग याउगदबनी नखोयगी थवाय हक्चांग पुमनमक लैबाक असिगी कथोक्लबनी लैबाक असिगिदमक्ता कथोक्लबनी हाइदुना वासक्कदबनी असि हाइदुना मयामसिंग अदुदा थांगसांग खुलाय अममम पीदुना थांगी मतोंदा थमलगा मखुत्तगी ई खरा खरा थोकहंदुना वासक्हल्लमी मयामसिंग अदु कीरसु कीना वासक्नरमी मखोय मयामसिंग अदुगी मरक्ता निंथि खुल लैबाक्तुगी अरोनबा पाउमी नुपा अदुसु याउरमी महांगना याइफबगा पुन्ना लेमिनरमी असुमना लानगिदमक्ता सेम सादुना महै कया तमलमी अवा अना कया खांगहलमी मरक मरक्ता निंथौ पुरै हनबगी अरोनबा लानमी अदुना पाउसु निंथि खुलदा चेलमी लैबाक असिगी तौरिबा पुंबा नुपा असिना लोइना खंगदोक्लमी मफम असिदा महाकी ममिंग लोतुना वांगचा हाइना कौरमी लानगी महै असुम तमलकपदा हौजिक्ति याइफबगा वांगचागा मखोय अनिसु सखंग माइखंग नरमी याइफबना वारी तौबा मतमदा थरिकी अमत्ता पोक्चबा मचानुपानी हाइबा वांगचासु खंगले वांगचानसु थरिकपु मसक मुन्ना खंगलमी सना कैथेलदा एनसांग नापी योनबी इने अदु नत्तब्रा हाइना हंगबा मतमदा मानी हाइनरदुना मखोय अनिमक यामना हराउरमी वांगचाबुसु थरिकना मसक खंगबा मियोय ओइरमी असुमना याइफबगा वांगचागा अचानबा मरुप अमा ओइरक्लमी लानगी महै तंबा अदुदा मखोय मसेनगी मरक्तसु नुंगाइनदबा मियोय खरसु अदुमक याउरमी मरक मरक्ता तत्तना हेक हेक खन्ना चैनबसु थोक्लमी नोंगमदी मयामसिंगी तरा चाक चानरिङै मतमनी याइफबना महाकी तरा चाक चारिङै मतम अदुदा मतम अयाम्बदा महाकपु सेनदुना लाक्पा येंगथिबा मियोय खरा अदुना परब परब चंगसिलक्तुना याइफबगी चागलुक्तगी एनसांग अदु हेक्ता मुंदुना चाथोक्लमी मतौ अदुदा याइफबा इंगंगंगना हाइरक्लमी ए करिनो सोमना तौबिरिसिबो पालिबा मित अदुबु लैतेंगिरो असि हाइदुना करेम कथाइनरमी मदुदगिदी याइफबसु साउबा हेलक्लमी या असुक मचुंग मपांग नाइदबा सारदना अदु ओइरबदी या असि हाइरदुना चाक एनसांग तैबा मखुत येत अदुना नुपा अदुगी ममाइदा खंथा थाजिलक्लमी नुपा अदु ngaihak tarang chatlami madudagidi makhoi masen saungdaraktuna nupa adugi khongbu amana yaiphababu khongpangna khangkaw kawraklami iya khangbrado madudagi makhoi masel angam angamba khanaraklami mayam chensilaktuna khangtokpasu yaurami adubu phana kuina angam angamba thintatnarami marak aduda wangcha su chensilaktuna याइफबगी मतेंग पांगबो ओइना ngamjaba thakta atai atopa nupasing adusu mahakna phutarami ai ya 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 ai masi je ai ya adumna ihing nahing taba makai phunaraklaba adudadi lanjing pural konungyen masamak laktuna manai masel kayaga loinaduna खन्नरिबा सिंग अदुबु खामतोक्लमी हाय नखोय यामना थुना खन्नरिबा सि तुउ नत्रबदी इनिंग थौ महाकी अहक चैराक फंगनी हौजिक खन्नरिबा नखोय पुमनमक इनिंग थौ महाकी मनाक्ता चसी लाव चलो असि हाइरदुना खन्नबा यावबा मियोयसिंग अदु निंगथौ सायोनगी मनाक्ता लांजिंग पुरल कोनुंगेना पुरक्लमी अदुगा निंगथौगी मफमदा वाकटलमी वाफम पुम्बा तारबदा निंगथौ सायोन नोक्तुना
makha tana hairaklammi. Adunidana nupa macha haisidi nakhoigi natik nathongna pumba ariyembada manghange khanganu madugi nathongna sing aduna yeknaba oiriba ningthi khul leibaki lanmi kaya singbu maithiba pigadabani. Ngasidagi hauna nakhoi pumba asumna khana chainaba thohanba yaroi. Makha tana khana chainaba thoraklabadi ningthau aihaki chairak phangdanadi toklaroi. Ngasigidi nakhoi pumba ngakpirage. Lanjing purel chalo makhoi gi asokpa sing asi hidak langthak tawbiruso. Phaganido iningthau nanai aihak loina phanaba sinjarage. Asi haiduna mayam sing adubu ningthaubu khurumlamlaga thokna khirami. Thokriba mayam sing adubu ningthau sayon yengduna momon noklami. Makhoi mayam sing asidagi matik mathongna yamna leiba miyoi anidi yaurese. Asi hairaduna ningthau sayon hena maithong maka lamlaklami. Asokpa sing adusu hidak langthak tawduna yamna cheksinna ningthaugi ana layeng sang aduda layeng lami. Ningthaugi konung asida khunja kaya singna asumna langi mahai tamba sing asi makhoi gi mayumdagi thongnarakhiba numit adudagi paraga ngasiga thana tha anidi henjilaklami. Haujikti thari yum aduda matomta leirami. Mahaki awat apada mateng oinanaba ningthaugi maikaidagisu mateng khara tawraklami. Mahak khakta natana khunja ataigisu mayumdagi langi mateng pangba chatnanaba sem sariba miyoi pumbagi ningthauna mateng loina tawrami. Adubu tharikti machanupagi saktam adu uraktabada hena wakhal sonjilaklami. Mahok sagum sana kaithelda ensang napi yonba chalamba adusu ngamlaklamde. Mayumdagi khongkap tufai ama phawba konthong wangma lana chathokpa tawramde. Matam ayambada machanupana mayumda halakpa konthong kansilaktuna mamabu kauraraba numit adutani mahaki wakhalda khanjaduna lining oijerami. Asomdasu yaifabana mikup amata mahaki wakhalda mamagi khandaba yauramde. Chare tumle matam leiba khibikta mamagi wakhalda ahing lona kapcharami. Madu pumnamak khanglaba wangchanadi matam pumbada yaifababu themjinbirami. Itaw thongna hanthaganu nataw leiribasidi imado karisu tawramloi. Yaifaba wakhal khara khajik nungaita wangchabu yengduna asumna hairaklami. Itaw ngarang ahingdo aihaki khomlen manglanda palem imabu aihakna kawba matamda sungta taramde. Macha aihakna palem ima nacha halakle haiduna konthong kansinge tawbadasu ikhong ngasina konthong kansinba sungam ngamlamde. Asi haiduna yaifaba hikna kapcharami. Mataw aduda wangchasu nungaitraduna mataw yaifababu yengduna themjinbiraklami. Itaw toklo yare wakhal henasu khanjinganu maku mangni khandou. Ado itaw ngasidi itawgi mafamda wafam amadi sengdoke. Asi haina haige tawbaga ningthaugi atopa lani khara laktuna yaifabaga wangchaga makhoi anibu ningthongna laktaba yade hairaki haiduna pau tamlari. Madudagi makhoi animak parap haugatuna ningthau sayongi manakta changlaklami. Makhoi animak makok nonduna ningthaubu khurumladuna asumna hangacharaklami. Iningthau nanai aikhoibu kawbibadi kari karamba sana yathang leibirabage. Ningthau sayona makhoi animak munna yengduna asumna hairaklami. Nakhoi animakki natikna thongna pumba aihak khangle ure. Tasengnamak makhoi masel khatnaba numit aduda ningthau sayol masamakna haubadagi loiba phawba mamitmakna uhaurami. Madudagidi mahaki lanjing purel konung yenda asumna hairaki. Khatnariba pumnamak aihaki inakta pura'u. Asi haina yathang piramduna ningthau sayon mahaki lanmi aniga punna changkhirami. Asi haiduna yaifaba amadi wangcha makhoi anida thagatladuna ningthau sayona makha tana asumna hairaklami. Aduna haujikti
नखोई अनिदी तोंगाना लांजिंग पुरेल कोनुंग येनगी हेक मखादा फम हापलबनी लानफमदा नखोई अनिना लमजिंगदुना अहानबगी ओइना कियाम लोक कौब लेबाक मचा असिदा लान चंगदबनी खुदक असिदा नखोई अनिबु मियाम खंगनदुना फम असि सिनरगनी मसी निंगथौ अहाकी याथंगनी फगनी दो इनिंगथौ ननाय अखोई सेम साजरे असि हाइदुना निंगथौ सायोनबु हन्ना हन्ना खुरुमजरमी कियाम लोक कौबा लेबाक असिगा निंगथी खुल कौबा लेबाक असिगा यामना लापनद्रबनी मरक मरकता अतै खुल मचा मचा कयाम ताख्रगा अदुमक निंगथी खुल लेबाकसु लैरे मधुदगिदी लानमी अतै सिंग खंगनदुना याइफबा अमदी वांगचा मखोई अनिना लांजिंग पुरेल कोनुंग येनगी हेक मखादा फम कारे हाइदुना लाउथोकपग लोइनना लानफमगिदमक्ता सेम सारमी सगोल लानमी कया कया मखुत्ता मतिक चारब थांग तेन पाइनरमी असुमना खुदक्ता कियाम लोक लेबाक मचा मिसिंग यामना ताजदबा इंगना चिकना निंगथौ पांजबा लान यावजदबा लेबाक असिबु खुयागी उफुल साना तुमना हालमी लानफम अदुदा अशोक अपन मखोंग मखुत तत्पा सिनिंग चित्ता हिंगहौबा कयामसु यावरमी खुंजा खरदी नारोंद चेंखिदुना अतोप अतोपा लेबाक सिंगदा लांजेनरमी थौना फना लान सोकनबा लोइसिलक्पा मतम अदुदा याइफबा अमदी वांगचा मखोई अनिमक यामना वाना अवाब पुंबा ngaihak koknanaba haiduna ising khong macha amada phamduna wari watai sarami yaiphabana wangchabu yengduna hanglaklami itaw nahak na ngasai kariguma wafam ama haudoke hairambadai wafam adu karino natawda hekta hayo wangcha su wafam adu haifeti kirap tawna ningthaugi atopa manai masel atai leibra haiduna koyeng yenglaba matungda asumna hairaklami sumdobani itaw wafam ase itawda ihangna he khanghalodabada punsi chupa asum nungainararoi wafam adu tabda yaifaba karino khanduna amadi yamna khangningna hanglai itaw kariwano hekta hayu aiha khangningbana langtaknare wangcha sor ama haifet hondoklaga makha tana hairaklami sumdobani do itaw aihak nahaki yeknabani aihak nahaki marup natte wafam adu tabada yaiphabadi yamna ngakna amadi thajadraduna hairaklami is asibu wanena itaw sidiba asi haina haidokluraga amuk wakhal taraklami e kari haiba itaw bo aihaki yeknabani haiba itaw aihak wakhal ama tadre karino itawna hairiba sibo adumna yaipaba amadi wangcha makhoi anina naronda wari sanariba sing adu ningthau sayongi lanmi amana lona takhirami wangchana makha taraklami asengbani itaw aihak nahaki leibak asigi miyoi natte wafam ase itawde sengna hairabani itawdi aihakna yamna thajaba misak amani natawna hairiba wafam ase amukta thajo mataw wangchagi wadu tabada yaiphabana yamna ngakna hanglaklami adudi itawse kari karamba leibaki miyoi oirabano aduga mafam asidana kari dauba lakhibano itaw aihakne leibak asigadi mamang thaktagi hauna khanaduna ta lakliba ningthi khul kauba leibak adugi ningthau purei hanbagi achanba aronba lani ama khakni wafam adu tabada yaifaba hena angakpa phauраklami aduga ningthaugi atopa lanmi sing atai takhigadra haiduna koilei leiduna yengthokluba matamda naronda taramba ningthau manai ama yamna thuna chenkhibadu yaifabana haifet uhaurami yaifaba haifet pakhatna mata wangcha yengduna asumna hairaklami itaw nahak mafam ase thadoktuna yamna thuna chelhauro aihaki sagol ase tongduna chelhauro iningthaugi atopa lanmina khangkhre lanjing purel konung yenda soidana haidoklamlani itaw karisu pakhatkhinu aihak itawbu thadoktuna chatloi yeknaba nataw aihakti itawbu karisu sokhaloi asi haina ngangna duna lairingai tanja aduda lanjing purel konung yena lamjing duna ningthaugi manai taretka mafam aduda changsilaklami
ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯀꯣꯅꯨꯡꯌꯦꯟꯅ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯛꯅꯕ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦꯗꯣ ꯆꯦꯟꯐꯝꯁꯨ ꯂꯩꯔꯣꯏ꯫ ꯑꯩꯍꯥꯛꯀꯤ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯌꯦꯛꯅꯕ ꯅꯍꯥꯛꯀꯤ ꯂꯨꯔꯦꯜ ꯀꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯉꯝ ꯑꯉꯝ ꯊꯥꯡ ꯌꯥꯅꯔꯛꯂꯝꯃꯤ꯫ ꯍꯨꯏꯌꯥ ꯌꯥ 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 ꯍꯨꯏꯌꯥ ꯍꯥ ꯍꯨꯏꯌꯥ ꯌꯥ 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 ꯌꯥꯏꯐꯕꯁꯨ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯋꯥꯡꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯥꯡ ꯌꯥꯅꯔꯛꯄꯗ ꯈꯪꯍꯧꯗꯅ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯀꯣꯅꯨꯡꯌꯦꯟꯅ ꯋꯥꯡꯆꯥꯕꯨ ꯃꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯊꯤꯟꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯏꯐꯕꯅ ꯏꯇꯥꯎ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯏꯇꯥꯎ ꯅꯍꯥꯛ ꯆꯦꯟꯈ꯭ꯔꯣ ꯏꯇꯥꯎ ꯌꯥꯏꯐꯕ ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯋꯥꯡꯆꯥꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯀꯣꯅꯨꯡꯌꯦꯟꯕꯨ ꯁꯥꯐꯨ ꯀꯟꯅ ꯃꯊꯕꯥꯛꯇ ꯀꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯀꯣꯅꯨꯡꯌꯦꯟ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯆꯩꯇꯦꯛ ꯁꯤꯡꯅꯥꯡ ꯃꯔꯛꯇ ꯂꯣꯡꯅ ꯁꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯏꯇꯥꯎ ꯅꯍꯥꯛ ꯆꯦꯟꯈ꯭ꯔꯣ ꯆꯦꯜꯂꯣ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯌꯥꯏꯐꯕꯅ ꯃꯆꯤꯟꯗꯒꯤꯁꯨ ꯏ ꯑꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯋꯥꯡꯆꯥꯁꯨ ꯃꯇꯥꯎꯕꯨ ꯊꯥꯗꯣꯛꯅꯤꯡꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯒꯣꯜ ꯊꯧꯔꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯂꯦꯝ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯀꯣꯅꯨꯡꯌꯦꯟꯕꯨ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯀꯣꯅꯨꯡꯌꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯆꯦꯟꯈꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯂꯧꯔꯨꯁꯣ ꯆꯠꯂꯣ ꯐꯥꯔꯨꯁꯨ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯈꯣꯏ ꯃꯉꯥꯅ ꯋꯥꯡꯆꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯤ ꯈꯨꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯨꯔꯩꯍꯟꯕꯗ ꯃꯔꯤꯛ ꯆꯨꯝꯅ ꯋꯥꯡꯆꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯀꯩꯔꯦꯟ ꯐꯥꯕꯅ ꯄꯥꯎ ꯇꯝꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯂꯥꯟꯒꯤ ꯃꯍꯩ ꯇꯝꯈ꯭ꯔꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯄꯥꯎ ꯑꯁꯨꯝ ꯇꯥꯖꯕꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯀꯤꯌꯥꯝꯂꯣꯛ ꯂꯩꯕꯥꯛ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯗꯤ ꯄꯪꯂꯥꯞ ꯂꯥꯞꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯔꯩꯍꯟꯕꯅ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯟꯒꯤꯗꯃꯛꯇꯗꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯕꯅꯤ꯫ ꯂꯥꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯛꯄꯅꯤ꯫ ꯈꯪꯒꯅꯤ ꯐꯠꯇꯕ ꯃꯤꯑꯣꯏꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯈꯤꯕꯅ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯩꯍꯟꯕꯁꯨ ꯀꯩꯔꯦꯟ ꯐꯥꯕꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯩꯔꯦꯟ ꯐꯥꯕ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯑꯃ ꯈꯪꯍꯧꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯐꯦꯠ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯉꯁꯥꯏ ꯑꯩꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯔꯛꯈꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯅ ꯌꯦꯛꯅꯕ ꯂꯥꯟꯃꯤ ꯑꯃꯕꯨ ꯂꯥꯛꯈꯤꯕ ꯁꯥ ꯑꯗꯨꯅ ꯀꯔꯝꯕ ꯁꯥ ꯑꯣꯏꯔꯤꯒꯕ?